Assalamualaikum warahmatullah. Potlam kaya na wuzu kay halle. Si ikoy khangmin na si potlam nipa na wuzu kay halle. Potlam nipal adudi ahan bada pesap pa khana tauba. Pesap pa khana haibadi 1-2 tauba. Amasung lambi ani sidagi karigumba pot amma thokiba. Ani subada nongsit khai kiba. Ahum subada haksang gi mafam amma dagi I natraga nai thoklaga chen thakiba. Thok I nai adu thokak thoklaklaga chen thadabida laiba aduna khak wuzu kay hande chen tharak laba matung dani wuzu kai ga dawri basi mari subada khawgom thanna oba khawgom thandana oba tare khajik oba tare adu daraga di khajik oba duna wuzu kai di manga subada hiplaga natraga ngaraga tumluba taruk subada anaba natraga karigumba maram amada gi gyan mangluba tare subada ngauruba nipan subada janaza namaz ki atopa namaz amada khonjen thokna nokluba thangna nokbagi changsi thangnariba mi aduna adim hakna nokliba adugi khonjen ado tabagi chang da nokluba si potlam nipal asina wuzu kahelli wuzu tawba darkar oihalli nupi oibi singna nen police sijin naroidabani masi khujin da sanglaba matungda khujin yauna ising chot pangamde changbangamde maram asina khujin nen police sanglaba matungda wuzu amasung gusal oiroi wuzu amasung gusal oinabagi damak nen police adu kokthokpa natraga sengdokkiba kokthokpa sengdokpa tangai phade lipstick jingang bi nupi oibi singna lipstick tairoi dabani masi chemical kaya ga loinana sembani amasung masigi makhan kaya thokna khaidoi maron naiba makhalgi lipstick adu tairaba adu ebetaradi wuzu amasung gusal tawba matamda jinban adu sengdok kadabani natrabadi wuzu amasung gusal du oiroi maramdi ising adu changdabana fail haksang pel tairabadi ising ulsa yauna changbangamde maram asina wuzu amasung gusal oinabagi damakta tawba matamda wuzu gusal tawba matamda kokthok patangai phade natrabadi wuzu amasung gusal du ulsa yauna ising changdabana oiroi khudop kana gumbi amana achinba khudop siraba aduga wuzu tawba matamda khudop makha fawba ising changnabagi damakta khudop adu lengthok lengjin tawba darkarni karigumba khudop adu akom oirabasu lengthok lengjin tawba asi mustahabni tondana kongda chilliba likonse gusal tawba matamda manungda ising changnabagi damakta lenghanba haidi lengthok lengjin tawba sisu tangai phade parda kaibana wuzu kai hanba potlam nipan aduda chandeba aduna parda kai khre aduna wuzu kai roeba haksangi khunggadaba saruk hangdokhiba natragana haksang da setliba phi adu punnamak lokthokkhibana wuzu kai de ayamba miyoisingna khannai haidi parda tawgadaba mafam adu yengluba adi lokthouba phi setliba adu lokthouba na wuzu kai haina khannaiba masi aran bani masi na wuzu kai handeba adu inshallah koi khudima hai khrisida amal tawbungam bagi Allah tawfiq fi nabi bo isanu wa ma alayna illa al bala